Hayengdagi haugadawriba assembly mifam mangoina nangarang Imphal thadokhiba Chief Minister Nongthongbam Biren na Union Home Minister Amit Shah ga unakre haidi. Luchingba ani asi nasi numit yungba matung pungkhairom tabada New Delhi da laiba Union Home Minister ge official residence da unakhibani haidi. Unaba adu da luchingba ni na kari wari sanakhiba ge haibagi chapchaba wafam khangba ngamdri. Adubu state asida thokliba political gi charang naba amadi hayengdagi haugadawriba Manipur Legislative Assembly session mapungfana pangthokpa yanabagi matangda wari sanaramba yai haina thajaba paw amana hairi. Loina no opposition gi maikaidagi Chief Minister gi mayokta pukhatkani haina thajanariba no confidence motion gi matangda sho luchingba ani na kupna khananaina ki hairi. Luchingba ani na unakhiba sina maram oiraga laingak paibada yauriba rule political gi charang na bafibam gi matangda ahongba kharadi laklaba yai haina panari. Amaromda Union Home Minister Amit Shah unakraba Chief Minister hayengdagi haugadawriba assembly session yawban nangnaba ngasi nungthil athengba fawbagi manungda Imphal da halaklagani hairi.